Good morning, mayam. Sana laiba Manipur. Ngasi date 4 November 2025 ni. Yumdgi Ema Keithel fouba chelapani aduga hinjang napisu kha leigige. Thong anigi mathokse tawhansiko. Tawdaba tadi sugar wangni, BP wangani, atopa laina kaya ama nakani nagadi pisa sangani, pisa leitagana, pinasigani, aduna Nongmgi Hkchng sajel toubiruko. Nusido ini si sen ima singse Nongmgi sara talise ai su hinjang napi leigi ni nongsu mangi tawe fajana chenbani ayu angambase Ema Keithel se fajana chenbani hawai se kg da 50 ni mayam Nongmgi Hkchng sajel toubiruko afaba wakhan khansi afaba chinja chaga Sanana laisi afaba thabak tawminasi mi yamdo nagapan saitani hinchili mareni sogi mapam sadana chinbani panglepakna yai khale